ngase ayu phone ki toan toan ba manipuri chi phone sing digi maru ebe I pausing khongatcharaga manipur top channel gi makai digi ma'am da share tawzigi ahalmada lebak thiba pawma la khochrakan ma'am da hapsagi miyoi ahum miya mamang phi thogon duna check tawkhre drug season narambadagi thadoktuna mahoksagi punsida halaktuna laidiba miyoi ahumbu Imphal East ki manung chanba mongjam da leiba Realize Rehabilitation Center gi staff amadi member kharana miyoi bigi hak khongaw naduna miya mamang phi lauthok handuna masada drug yaubra haina sek tokre haidi thaudo si haukiba March 13 mathugi nungthil pung mari makhairom tarakpa aduwaida Senapati district ki Kobru laikhara thukibani hairiba mi ahum asina yauksang koiruraga halakpagi lambi da makhoibu Rehabilitation Center adugi members sing aduna maram amata pidana khamduna lambi mayai da drug yaubra haiduna sek tawba horakibani furit khawda drug yauba thengna mafam adumakta nampu da makoina set sariba pirorusing lapto handuna sek tokibani loinena makhal amatagi drug phangdabadagi makoibu thadurokibani hairi hiramasigi matang ngasi kaisam thong haudam lairak masin da laiba community network for empowerment COME gi office da pangthokiba pawgi mifam amada victim oiraba mi ahum adugi manungda amana haiki makoibu hana drug sizinarami haiba khangba Realize Rehabilitation Center ki staff amadi members singna makoibu namphura thawong adu sathan kibini asigumba miyoi bigi hak khongaw na bigi thawong asi matung amu han sathabigano thawong sibu sathariba Realize Rehabilitation Center ki staff amadi members singbu mari leinaba authority singna haksina lawbu na makoigi mathakta akan be action lokhat piu haiki pawmi sing una badu da saruk yakiba drug user Federation for Human Rights and Justice ki convener Salam Barnina haiki thokiba thaudo aduga mari lainana victim sing asina complaint torakpadagi Federation asigi mihut sing ngarangmak Realize Rehabilitation Center asida satuna center asigi official sing onaki thokiba thaudo adugi matangna official sing aduda Federation gi maikei gi karamna thokiba no hangbada maram saba pakhum amata pirakhide loinana thawong adubu sathakiba Rehabilitation Center adugi staff amadi members sing na makoi gi maral yazaki Magna Makatara dun haki high river rehabilitation center asi mayai kabadrak sizinaba miyoi singbo masa amadi imung manungi ayaba yauduna layengbugi mingda selauduna center aduda thammi haiba khangmangamki loinana center aduda layengnaba lairiba miyoi bu phu saibada sizinaba sai kyama su lairamba thenaki hari asiguma miyoi bigi hak khongauna bigi thawong asi lamdam asigi mafam kayada lairiba Rehabilitation Center singi members singna sathabigano karigumba sathaba thengnarabadi mari lenaba authority singi mateng lauduna center thengjinbagi khongjang phawa lakholakani haina sumana makatana phongdokhi atopa pawamana MLA yauna sora singdagi singleba kotle forest office official singi mangda singleba kotlaga pubuda karisu haibangamdre BJP na lusing baleba asibu lusing District Minister ng Thongbom Birena umang kanana ba pauzil kya pirabusu amade reserve forest protected forest amasum unclassed forest area singdagi singleba kotana ba miyam da appeal phanayam na tawrabusu state asigi mafam khrada MLA yauna phong na singleba kolakle makhoibu thingnana ba forest staff singi pambai leijadre Thawal district ki tongan mafam singda leiba sing kya marum tumsilakpagi wathok mayam ama lairinge ser asida Kaksing district ki sora singlaksing hairaga jukhangnaba mafam asidagi ayuk nungthil naidana singleba kolakpadagi sing tumkhibagi phibamda leire hairiba mafam asi Thawal forest division gi manungsali Kaksing range kina sumangni unclassed forest area bu oiriba sora high school lairamba sing asi kanamatagi athingma leitana Excavator season aduna numit khudingi singleba kotpagi singdum masa ama khatamak ngai hore pawgi likhuna sina hai unclassed forest area amasu oiriba mafam asida excavator na singba gari amadi tata dipper kyamaram season aduna ayuk nungthil da phong leba kotuna masing khangdana hondokhiba maramna sing asisu matam kharagi matungdadi mangkhiba yana leire hairi mafam asidagi koliba lebaksing ayamana Kaksing lamkhaida lairiba forest range office ki mamang phauduna Kaksing lomda pukhiba ngaktani amadi khongjom sapam lambi da puduna satli masida forest ki staff sing yengduna leiba amadi athingba mata pidaba haibase angakpani leba kotpagi thabak asida assembly constituency amagi MLA ngahak leitana mafam duna lakpa uba maramna koliba leba asi masak naibi misak khutkan pangan basingi soiduna oiragani haina launari
Lainga asibu lusing liba Chief Minister Nongthombam Beren state asigi umang sing yokhatnaba amadi sing leba kotpi ganu haiduna appeal tawri amadi umang koknaba sing leba kotlamba sing phaduna serak pigani haidinga serakta angamba singi ayaba lauraga sing leba kotpani haiba wafam ama makai esomdagi sandorakli angakpa matau asi ohenanaba sing temagi ayaba kamdongna piribano haina sumiyoi kyana phungdoknarakli pauksi esina mari lainaba department singdagi phangba pawgi matukina reserve forest protected forest amadi unclassed forest singdagi lebak amata lauthokpa yadi lebak kotpa sing logi wangbada ngaktani sing lebak kotpagi ayaba department na mafam amata da piba leite lebak lauthokpa yaba mafam ama miyam khangna lauthoknabasu lainga asina yamna kana hotnari adumapu hauju phawbagi oinadi mafam amata dagi lebak lauthokpagi ayaba piba amadi lauthokpasu leitri hairi Manipur lo na yadaba mawongda sing leba kotpagi thabak thoram sing masak naiba minister MLA kyamarup yauri forest department gi staff sing na paw phangmadagi sing leba kotpa gari sing pharubada asau asangi telephone laifam chafam khangde haina forest gi staff amana pauksi sida hairi hairiba sing leba sing aduna lambi semba paka lo amadi atai soko thorangi thabak kyamarum da sijinari lepa leitana asum sing leba kot khibana maram oiraduna Thawal district ki usoi pokpi amasung waithaugi sing phibam tadre angambasingna sing lebak laukthokibana maram oiraduna maru koklaba amasum nama soiraba phibam ga manare hairiba mafam asijo police forest amadi masak naiba miyoi kyana toina saliba mafam makoina karigimo wafam amata haihawdabadagi ngasidi Thawal district sing ayamba mawong kairakle masina mahausagi khal sauna solakpa yabagi oithokpa leire maramaduna lengang akan mamiyeng sangba summi haina supaw amana makhatana phongdorakli Mayamna pause hek tabli yamna ngakningai oigedaba kantin masang tang mayamna marak thana hapsaramge Assam da COVID-19 laitre marks upagi mathau tadre amuk halaklabadi khangalakke Himanta Biswa Assam da hauji COVID-19 gi laiset laitre maramasina miyamna marks sijinabagi mathau tadre COVID amuk halaklabadi khangalakke haina BJP gi lusingbasu oiriba Assam gi Health Minister Himanta Biswa Sharma miyamna phongdokre amasum agency amaga akhanana unabada Himantana makhatana hai Leba asida COVID-19 gi laiset laitraba phawada mark sijinariba asina miyamda hena mipaiba pokhali leba asiga atop state singdadi laiset asi sandopagi sangmo khalakpa maramna akan masesin tharong lokhatpa adumak mathautai adubo Assam gi oinadi laiset asi laitrabanina mark sijinarubagi kana ba laitre kariguma state asida laiset asi nauna amuk sandoraglabadi matam aduda miyamna mark sijinanaba mark amadi lengaki meketi ki khangalakani matamda miyamna mark sijinadana miyam tinba mafamda tholakpa miyoisingdagi fine unil pasangwa logani henis paw man makhataki amas miyam pawsul lusilakpuna tentak maruiba paw khraga miyamna hapsaramge lukhozai jau thadokhiba numit tumaktada atopa court amana pikhiba order gi mayoktadi government appeal salamle appeal dugi matungina accused mari amukhana pharaga jail la thamnaba high court na order tokre Lebak wathok oikiba Sandel Autonomous District Council gi chairman oirama lukhozai jau allies Sisai jau sai yankhai mari yauna puna miyoi taraga humdoi accused ni haiduna charge torama case tagi ahanmada accused mari the search toraba matung supnatagi accused anibu phadok piraga lukhozai jau yauna miyoi taret mara laitre haiduna acquit tawraga thadokibagi order pikibadu phawbada numit samaga mapani shroklabasu order adugi mayuktadi appeal salaktragasu makhoi taretpu acquit tawbagi order pikiba December taraga taret English kungi numittumaktada atopa court amana pikiba order amagi mayoktadi government na appeal salambadagi High Court of Manipur na accused ni haiba miyoi mari adu amukhana pharaga jail la thamnaba order pikre thawong asi criminal trial court amana case amagi wayel asigi charge sheet amadi loinarakhiba material objects singduda yumpham oiduna satharakpada Puning banakal amada humduna pukhrabra natragna sanaragliba logi provision singdu kanthokduna sathaduna pikhiba wayela haiba anisi tongana thamkhraga government na haininglabadi kaimang phami hainingdragana kaining phami haibadugi thawongdu sathrabra haibagi wahang lakle hairibasini myam atopa pawmana leheu hauduna tidida layengba lakpa khudingmak covid test tawnana ba khankhre Lainga kemadi lanai healthcare center sinda lehu hauduna OPD da layeng balakpa anaba kudima COVID-19 test tawnana ba khankhre Health Services ki Director Dr. K. Rajona thokiba memorandum amana hai leba asida COVID-19 ki case masing hengalakpa asigi yenglaga
पब्लिक अमदि प्राइवेट हेल्थ केयर सेक्टर सिंगना लेहौ हौबगी कंप्लेन लेब अनाबसिंगना ओपीडी दा लयेंबा लाकपदा सिंगसोई सोइदना कोविड-19 टेस्ट तहनगदबनी वाफम असि खुदक्तगी थबक ओइना पांथोकदबनी हाइनसु मेमोरेंडम अदुदा पल्ली अमरमदा महाराष्ट्र केरला छत्तीसगढ़ एमपी गुजरात पंजाब राजस्थान हरियाणा मसुम तमिलनाडुदगी फ्लाइट तोंगदुना लाकपा पैसेंजर सिंगी मरक्ता पैसेंजर मार्फुगा तरु इम्फाल एयरपोर्ट थुंगलबगा टेस्ट तौबदा ngasisu पैसेंजर अनि पॉजिटिव ओइबा थेंगनखरे ngasi फावबदा स्टेट सिंग असिदगी लाकपा पुना पैसेंजर लिसिंग अनिगा चाहुमगा अनि टेस्ट तौबदा पॉजिटिव ओइरंबा कुंथ्रा गतरे सुखरे चिलकपोइना मपालम गेबा पावखरा नुपी अमा ओवनपोट यामना पुरक्तबगी फिमरोल लौथोक्तुना फुबिखरे ओडिशा की केंद्रपारा डिस्ट्रिक्ट सही कुनगमरी सुरबी नुपी अमा लुहोंगलबा मतुंग हाइनखिबा अवुनपोट की सांग यौदुना पुरई हाइबगिदमक मकुबोक अमदी मागी सगोटपसिंगना मफिमरोल सिंथोक्तुना फुबिखरे थावोंग अदु सोशल मीडिया दा वायरल ओइखरे अमदु नुपी अदु उपाय लेतना लैमाय दे हिपतुना खांजखरे नुपा सिंग अदुना मखुत्ता सही पायदुना नुपी अदु फुखी अमदी मसादा फी याउदना लैबदुदा मनाक नकपदा नुपी अमना नुपी की इकाय खुमनबा ngaksanaba kannaba changsilubudasु नुपी अदुबुसु फुबिरखरे थौदो अदु नुपी मयुम गी मियोय सिंगना पुलिस दा पाव पीबदगी मफम अदुदा इंस्पेक्टर कबुली बरिकना चंगसिनखरे अमदी मकुबो अमदी अतै मियोय सिंगदु युम थादोक्तुना लोटखरे हाइरेनसु पाव अमना मखातारी अतोपा पाव अमना सकनायरबा कया कोविड-19 पॉजिटिव ओइरलबसिंगी मनुना फिल्म स्टार अक्षय कुमार सु यावखरे हैबा पाव अमसु फोंगनरी अमा याम नुंगाइतबा थौदो अमना वखलगी लैना लैरबि नुपी मसा अमाबु फमलालगा चेनखिनाबा होनाबा नुपा अमा युमदा लोइबा हुई अमना फाखरे युमदा लोइबा हुई अमना वखलगी लैना लैबि नुपी अमाबु फमलानानबा चेनखिनाबा होनाबा नुपा अमाबु फाखरे युमगी मियोइसिंगना नुपा अदुबु फादुना पुलिस सिनखरे नुपा अदु सैकुनगमा पंसुरबा एस दिलीप कुमार कौवी हाइबा खामंगमखरे मार्क सना साबिगी थबक तौवी हाइरि मरा लैरबा मिसक असिना इराय नुमिता सेल्वापुरमदा लैबा मराइबक थिहौरबा नुपी अदुना लैबि युम अदुदा संखि सही कुंथ्रा सुरबा नुपी अदु का अमदा तोंगाना लै फाबा ngamdanabagidamak nupa aduna mahaki vehicle adu meter sani lapna khamki hek khanglakpaka hui aduna nupa adubu khongrauda yanduna purakhi kadudai mai muthatpaduda imungi miyoisingna singnaduna yenglubada nupa adu thengnakhibani mobile da victim adugi option video yaramki wongpong sathabada accused asina nupi adu anirak phamlanakhre haiba khangki aduga madu mahakna video recording lauki police na maku section 376 close to clause C amasung 506 clause I gi makhara fakhre amasung judicial custody de thamkhre haina spaw man makhata na phongduragli and thank you.